ꯍꯧꯖꯤꯛ ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯇꯥꯏꯃꯤꯡꯗꯨꯗꯒꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯉꯧꯔꯤ ꯎꯕꯗꯣ ꯑꯗꯨꯗꯁꯨ ꯃꯨꯟꯗꯤ ꯃꯨꯜꯂꯕꯅꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯁꯤ ꯌꯦꯡꯉꯣ ꯇꯤꯜꯍꯧꯗꯣ ꯕꯔꯔ ꯄꯠꯊꯔꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯊꯕ ꯍꯥꯏꯗꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯌꯥꯏꯕꯤꯌꯣ ꯀꯩꯁꯨꯝꯁꯨ ꯀꯥꯗꯕꯅꯦ ꯑꯗꯣ ꯂꯥꯒ ꯌꯥꯝ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥ ꯍꯧꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯅ ꯐꯔꯦ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯗꯨꯅꯤꯀꯣ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯕꯗꯣ ꯍꯧꯕ ꯏꯃꯨꯡ ꯊꯥꯕꯤꯌꯨꯀꯣ ꯑꯗꯨꯒꯤ ꯁꯧꯒ꯭ꯔꯤꯗꯣ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯗꯤ ꯊꯥꯐꯝ ꯂꯩꯇꯕꯅꯤꯅ ꯆꯥꯛꯆꯩꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯤꯒꯤ ꯅꯄꯥꯛꯄꯤ ꯌꯣꯟꯖꯔꯤ ꯃꯌꯥꯝ ꯏꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯌꯨꯝꯗꯣ ꯏꯔꯦꯝꯕꯝꯗꯒꯤ ꯄꯨꯔꯛꯏꯔꯣ ꯑꯇꯩ ꯌꯣꯟꯗꯣꯏꯔꯣ ꯍꯧꯖꯤꯛꯁꯤ ꯈꯛꯇ ꯉꯥꯏꯔꯦꯕ ꯑꯩ ꯂꯣꯏꯅ ꯂꯩꯕꯤꯈ꯭ꯔꯒꯦ ꯏꯅꯦ ꯉꯟꯇꯥ ꯌꯨꯝꯗ ꯍꯟꯖꯔꯣꯀꯣ ꯌꯨꯝꯗ ꯍꯟꯅꯕ ꯍꯌꯦꯡ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯔꯣꯀꯣ ꯄꯥꯛꯅꯝ ꯆꯥꯊꯣꯛꯄ ꯌꯥꯏ ꯐrozen ꯊꯝꯗ꯭ꯔꯁꯨ ꯌꯥꯏ ꯀꯥꯡꯁꯣꯏ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯊꯥꯛꯄ ꯍꯥꯎꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯅꯥꯀꯨꯞꯄꯤ ꯌꯣꯟꯕꯅꯦꯕꯀꯣ ꯁꯧꯒ꯭ꯔꯤꯁꯨ ꯌꯥꯝ ꯌꯣꯜꯂꯤꯗ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯍꯥꯎꯋꯦ ꯑꯗꯩ ꯑꯩꯗꯤ ꯆꯃꯣꯠꯗꯣ ꯇꯤꯜꯍꯧꯒꯤ ꯃꯍꯥꯎꯒꯁꯨ ꯃꯥꯟꯅꯗꯦ ꯃꯁꯥꯕꯨꯗꯤ ꯅꯥꯜꯂꯤꯅꯦ ꯏꯗꯣ ꯍꯥꯟꯅ ꯌꯣꯟꯗꯕꯅꯦ ꯏꯪꯕꯁꯤꯗ ꯉꯟꯇꯥꯅ ꯌꯨꯝ ꯍꯟꯕꯤꯔꯣ ꯑꯩ ꯂꯩꯖꯔꯦ ꯁꯤ ꯃꯣꯔꯣꯛ ꯇꯦꯛꯄꯁꯦ ꯄꯋꯥꯗ ꯂꯨꯄꯥ 30 ꯑꯩ ꯀꯪꯂꯥꯌꯦꯟ ꯄꯥꯛꯅꯝ ꯇꯧꯒꯦ ꯑꯗꯨꯒꯤ ꯅꯄꯥꯛꯄꯤꯅꯦ ꯀꯦꯖꯤ ꯃꯈꯥꯏꯗ 50ꯗ ꯄꯤꯊꯣꯔꯛꯑꯦ ꯏꯅꯦꯅ ꯊꯦꯡꯉꯛꯄꯒꯤꯅꯦꯅ ꯂꯣꯏꯁꯟꯒꯦꯅ ꯄꯤꯊꯣꯔꯛꯑꯦ ꯍꯣꯡꯉꯤꯀꯣ ꯃꯌꯥꯝ ꯉꯔꯥꯡ ꯑꯩꯅ ꯏꯅꯦꯗ ꯑꯃꯗꯒꯤ ꯂꯩꯖꯔꯛꯄ ꯅꯄꯥꯛꯄꯤꯗꯣ ꯁꯤꯗ ꯃꯄꯨꯟ 2 ꯍꯥꯞꯆꯔꯦ ꯀꯪꯂꯥꯌꯦꯟ ꯈꯔ ꯑꯃꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯪꯂꯥꯌꯦꯟ ꯁꯤꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯀꯨꯏꯔꯕꯅꯦ ꯉꯁꯤꯗꯤ ꯁꯟꯗꯦꯒ ꯑꯣꯏꯔꯤꯀꯥꯟꯁꯤꯗ ꯇꯧꯍꯧꯔꯒꯦ ꯉꯁꯤ ꯁꯟꯗꯦ ꯗꯦꯠ ꯀꯩꯅꯣꯅꯦ ꯗꯦꯠ ꯎꯗ꯭ꯔꯦ ꯈꯨꯝꯖꯤꯟꯈꯔꯦ ꯀꯩꯕ ꯗꯦꯠ 23 ꯅꯠꯇ꯭ꯔꯣ 23 ꯅꯣꯕꯦꯝꯕꯔꯅꯦꯕ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯅ ꯂꯩꯖꯩꯁꯦꯀꯣ ꯑꯍꯟꯗꯨꯅ ꯏꯪꯈ꯭ꯔꯕꯗꯨꯗ ꯅꯍꯥ ꯑꯩꯈꯣꯏꯕꯨ ꯏꯪꯕꯗꯣꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯄꯨꯟ 3 ꯑꯔꯦꯝꯕꯗꯨꯁꯨ ꯂꯩꯔꯦꯀꯣ ꯏꯪꯈ꯭ꯔꯕꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯅ ꯂꯣꯏ ꯂꯩꯁꯟꯖꯔꯦ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ 2, 3 ꯈꯛꯁꯤꯅ ꯑꯗꯨꯝ ꯌꯥꯅꯤ ꯃꯤꯁꯨ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯕꯨ ꯃꯥꯅ ꯉꯟꯅ ꯆꯠꯆꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯁꯛꯁꯨ ꯀꯌꯥ ꯊꯣꯏꯅ ꯐꯖꯕ ꯅꯠꯇ꯭ꯔꯦꯀꯣ ꯁꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯨ ꯉꯔꯥꯡ ꯑꯗꯨꯝ ꯎꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯕꯖꯥꯔꯅꯤꯅ ꯐꯖꯕꯁꯨ ꯃꯌꯥꯝ ꯌꯣꯟ ꯇꯥꯔꯒꯁꯨ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯩꯕꯤꯔꯤꯕꯒꯤ ꯃꯔꯝꯁꯦ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛꯀꯤ ꯏꯪꯈ꯭ꯔꯕ ꯊꯦꯡꯉꯛꯄꯗꯨꯗ ꯑꯍꯟꯗꯨꯅ ꯃꯔꯣꯏ ꯈꯔ ꯊꯥꯔꯒ ꯂꯩꯖꯔꯝꯕꯗꯣ ꯁꯤ ꯁꯤꯠꯇ꯭ꯔꯤꯈꯩ ꯃꯥ ꯐꯝꯃꯒ ꯂꯩꯗꯣꯏꯅꯤ ꯈꯟꯕꯗ ꯑꯩꯅ ꯊꯤꯔꯁꯨ ꯊꯤꯁꯅꯣꯅ ꯈꯜꯂꯒ ꯑꯗꯒꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯈꯛ ꯅꯠꯇꯕꯤꯗ ꯂꯣꯏꯅ ꯂꯧꯖꯔꯒ ꯏꯅꯦ ꯉꯟꯇꯥ ꯆꯠꯂꯣꯅ ꯍꯥꯏꯖꯔꯤꯗꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯅꯍꯥꯁꯤꯡꯗꯤ ꯊꯦꯡꯅ ꯐꯝꯍꯧꯔꯁꯨ ꯌꯥꯏꯗꯅ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯣ ꯑꯃꯅ ꯁꯤ ꯑꯩꯁꯦ ꯂꯦꯝꯕ ꯈꯔꯁꯦ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯍꯥꯏꯗꯤ ꯐ꯭ꯔꯣꯖꯟꯗ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯑꯩꯉꯣꯟꯗꯁꯨ ꯃꯥꯡꯒꯗꯕ ꯅꯠꯇꯦ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩ ꯃꯇꯝꯕꯨꯗꯤ ꯊꯕꯛꯇꯤ ꯆꯤꯜꯂꯀꯥꯟꯁꯤꯗ ꯑꯩ ꯊꯕꯛꯇꯤꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯁꯤ ꯁꯦꯝꯕ ꯁꯥꯕ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯣ ꯁꯨꯝ ꯑꯍꯟꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯂꯧꯖꯔꯛꯄꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯌꯨꯝ ꯈꯔꯗ ꯊꯦꯡꯅꯖꯔꯛꯄ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯪꯂꯥꯌꯦꯟꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯅꯞꯄꯒ ꯌꯥꯎꯕꯁꯦ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯈꯔꯗ ꯂꯧꯊꯣꯛꯇꯕ ꯑꯗꯨꯝ ꯆꯥꯝꯃꯒ ꯁꯦꯡꯅ ꯆꯥꯝꯃꯗꯤ ꯌꯥꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯥꯁꯟꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅꯗꯤꯅꯦ ꯁꯤ ꯀꯛꯊꯠꯂꯒ ꯑꯩ ꯂꯣꯏ ꯀꯛꯊꯠꯆꯩꯌꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯛꯊꯠꯄꯤꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯆꯥꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯎꯀꯛꯁꯦ ꯀ꯭ꯔꯛ ꯂꯥꯎꯕ ꯀꯩꯅꯣꯝꯃ ꯊꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯂꯧꯊꯣꯛꯄꯤꯔꯒ ꯈꯔ ꯆꯥꯎꯕꯁꯤꯅ ꯍꯩꯖꯥꯡꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯊꯥꯗꯠꯄꯤꯕ ꯑꯗꯨꯒ ꯃꯆꯥꯗꯨꯗꯤ ꯑꯗꯨꯝ ꯈꯨꯠꯅꯒ ꯁꯨꯃꯥꯏꯅ ꯊꯠꯄ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯀꯥꯇꯤ ꯃꯆꯥ ꯑꯃꯕꯨ ꯄꯥꯏꯒꯦꯔꯥ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯡꯅ ꯆꯥꯕꯁꯤꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇ ꯃꯔꯣꯏ ꯁꯣꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡ ꯎꯠꯂꯛꯄꯁꯤꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦ ꯀꯩ ꯈꯨꯠꯁꯣꯏꯅꯣ ꯅꯪ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒꯤ ꯃꯔꯣꯏ ꯈꯨꯠꯁꯣꯏꯗꯨꯕꯣꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯅꯣꯛꯅꯤꯡꯉꯣꯅꯤꯇꯣ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯀꯩꯅꯣꯗꯣ ꯇꯤꯟꯅꯒ ꯀꯥꯛꯊꯩꯅꯒ ꯂꯥꯝ ꯆꯠꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕꯅꯦ ꯑꯩ ꯈꯨꯗꯣꯡꯕꯤꯅ ꯇꯧ ꯆꯠꯄꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯍꯩꯅꯔꯛꯄꯤ ꯑꯣꯏꯔꯝꯃꯦꯕ ꯑꯩ ꯀꯃꯥꯏꯅ ꯁꯣꯏꯔꯤꯅꯣ ꯈꯪꯗꯦꯕꯀோ ꯑꯗꯨꯅ ꯑꯗꯨꯝ ꯁꯣꯏꯖꯔꯦ ꯏꯁꯥꯁꯨ ꯅꯣꯛꯅꯤꯡꯉꯦ ꯑꯗꯣ ꯅꯣꯛꯅꯤꯡꯉꯦꯁꯨ ꯑꯇꯩ ꯃꯤꯅ ꯃꯌꯥꯝꯅ ꯁꯣꯏꯅꯤꯡ ꯈꯨꯠꯁꯣꯏꯁꯨ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯍꯩꯇꯥꯔꯒꯁꯨ ꯌꯥꯝꯅ ꯑꯣꯏꯅꯕꯗꯣ ꯃꯇꯝꯒ ꯌꯥꯝ ꯃꯥꯡꯖꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨ ꯇꯧꯋꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯈꯨꯠꯀꯁꯦ ꯁꯣꯛꯇꯕ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯈꯨꯠꯁꯣꯏꯗꯨꯅꯒ ꯍꯦꯛ ꯇꯝꯃꯨꯕꯗ ꯁꯣꯛꯄ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯒ ꯅꯪ ꯈꯨꯠꯁꯣꯏꯗ ꯌꯦꯡꯒꯦꯅꯦ ꯀꯥꯏꯅꯒ ꯁꯣꯞ ꯃꯦꯂꯥ ꯏꯟꯁꯥꯡ ꯁꯦꯝꯃꯤꯟꯅꯕ ꯑꯁ ꯌꯥꯔꯣꯏꯗ ꯈꯨꯠꯀ ꯁꯣꯛꯅꯤꯀꯣ ꯍꯩꯅꯗꯦꯅ ꯃꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯡꯁꯤꯌꯦ ꯅꯄꯥꯛꯄꯤ ꯁꯣꯏꯕ ꯃꯅꯝꯁꯦ ꯇꯤꯜꯍꯧꯁꯤꯅ ꯀꯣꯟꯅ ꯁꯣꯏꯔꯒꯦ ꯑꯗꯣ ꯃꯣꯔꯣꯛꯁꯦ ꯀꯅꯥꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯈꯥꯏꯔꯒ ꯁꯦ
ꯁꯨꯃꯥꯏꯅ ꯈꯥꯏꯅꯩꯀꯣ ꯑꯩ ꯎꯠꯆꯔꯛꯀꯦꯕ ꯁꯨꯃꯥꯏꯅ ꯈꯥꯏꯅꯩ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯥꯕꯗꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯛꯅꯝꯗꯗꯤ ꯉꯥꯅꯝ ꯊꯨꯝ ꯅꯝꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯋꯥꯠꯂꯦꯕ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯍꯥꯏꯗꯨꯅꯤ ꯅꯣꯡ ꯐꯥꯗꯣꯛꯀꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯕꯗꯣ ꯍꯥꯎꯕꯅꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏꯒ ꯈꯥꯏꯖꯤꯜꯂꯒ ꯉꯥꯅꯝꯒ ꯅꯝꯕ ꯈꯣꯠꯄ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯃꯈꯟꯅꯦ ꯑꯩꯅ ꯑꯗꯨꯝ ꯑꯩꯗꯤ ꯑꯇꯧꯕ ꯑꯝꯇꯪ ꯇꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯩꯅ ꯃꯈꯟ ꯇꯧꯔꯒ ꯆꯥꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯑꯩꯅ ꯅꯝꯗꯣꯔꯤꯕ ꯄꯥꯛꯅꯝꯁꯦ ꯀꯩꯅꯣꯗꯅꯤꯀꯣ ꯅꯝꯖꯗꯣꯏꯁꯦ ꯈꯤꯇꯪꯈꯛ ꯌꯥꯝ ꯀꯟꯅ ꯌꯥꯝꯕꯒꯤꯁꯨ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒ ꯃꯥꯡꯗꯕꯤ ꯑꯗꯨꯒ ꯌꯥꯝꯁꯨ ꯋꯥꯗꯕꯤ ꯏꯂꯥꯏ ꯂꯥꯏꯅ ꯔꯥꯏꯁ ꯀꯨꯀꯔꯗꯅꯦ ꯑꯗꯨꯝ ꯁꯠ ꯂꯥꯎꯅ ꯉꯥꯟꯁꯤꯟꯕꯤꯗꯨꯅꯦꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯉꯥꯟꯕꯤꯔꯝꯒꯅꯤ ꯀꯅꯥ ꯉꯥꯟꯕ ꯌꯥꯎꯕꯤꯒꯦ ꯑꯗꯣ ꯈꯔ ꯌꯥꯝꯅꯒ ꯇꯧꯕ ꯅꯨꯃꯤꯠꯇꯗꯤ ꯆꯟꯗꯦꯍꯦ ꯑꯗꯨꯝ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯒꯨꯝꯕ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯂꯣꯏꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯥꯕꯛ ꯁꯥꯍꯟꯕꯗꯣ ꯀꯩꯅꯣꯗ ꯇꯋꯥꯝꯒꯨꯝꯕꯗ ꯍꯥꯞꯄꯒ ꯑꯗꯨꯗꯨꯅ ꯆꯥꯕꯗ ꯅꯨꯡꯉꯥꯏ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯩ ꯅꯨꯄꯥꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯄꯥꯛꯅꯝꯗꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯨꯝꯒ ꯇꯧꯕꯗꯣ ꯍꯥꯎꯕꯅꯦꯕ ꯉꯥꯔꯤꯁꯤ ꯂꯧꯔꯒ ꯍꯥꯞꯄꯁꯤꯅ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯉꯥꯜꯂꯒ ꯍꯥꯞꯄꯁꯨ ꯀꯅꯥꯒꯨꯝꯕꯗꯤ ꯍꯥꯞꯅꯩ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯁꯤꯒꯤ ꯃꯅꯝꯁꯤꯅ ꯇꯣꯡꯉꯥꯜꯂꯦꯕ ꯇꯤꯜꯍꯧ ꯈꯤꯇꯪꯁꯨ ꯍꯥꯞꯆꯁꯤꯀꯣ ꯇꯤꯜꯍꯧꯁꯦ ꯅꯄꯥꯛꯄꯤ ꯉꯥꯛꯇ ꯇꯧꯔꯁꯨ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦ ꯑꯗꯨꯕꯨ ꯇꯤꯜꯍꯧꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯅꯨꯡꯉꯥꯏꯌꯦ ꯃꯆꯨꯅꯤꯀꯣ ꯃꯆꯨ ꯈꯔ ꯑꯃ ꯍꯥꯞꯆꯔꯦ ꯁꯤꯅ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯑꯃ ꯍꯥꯞꯆꯔꯦ ꯃꯔꯨ ꯃꯔꯥꯡꯁꯦ ꯍꯥꯞꯅꯗꯕꯅꯤ ꯄꯥꯛꯅꯝꯒꯨꯝꯕꯗꯗꯤ ꯑꯗꯨꯕꯨ ꯀꯪꯂꯥꯌꯦꯟꯒꯨꯝꯕ ꯉꯥꯅꯝꯒꯨꯝꯕꯗꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯅꯩꯀꯣ ꯃꯔꯨ ꯃꯔꯥꯡꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯅꯕꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕꯅ ꯃꯥꯏ ꯃꯅꯝ ꯈꯔ ꯀꯟꯕꯗꯣ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯉꯥꯔꯤꯁꯦ ꯑꯩ ꯁꯤꯗ ꯆꯥꯝꯖꯔꯛꯑꯒꯦꯀꯣ ꯄꯥꯇ꯭ꯔ ꯑꯆꯧꯕꯗ ꯆꯥꯝꯕꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄꯅꯦ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯄꯤꯛꯇꯛ ꯇꯧꯕ ꯑꯃꯗ ꯂꯧꯈꯠꯄꯁꯨ ꯅꯨꯡꯉꯥꯏꯕ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯆꯥꯝꯊꯣꯛꯄꯤꯌꯣ ꯑꯗꯨꯅꯅꯦ ꯅꯩꯈꯥꯏꯕ ꯈꯣꯠꯀꯥꯏꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯩ ꯊꯣꯠꯇꯣꯛꯄꯗꯣ ꯑꯗꯒꯤ ꯃꯥꯒꯤ ꯀꯦꯡꯕ ꯀꯥꯔꯨꯝ ꯃꯨꯁꯟꯕꯁꯤꯡꯁꯤꯁꯨ ꯂꯣꯏ ꯆꯠꯈ꯭ꯔꯦꯗꯅ ꯐꯝꯊꯔꯒ ꯂꯩꯍꯧꯔꯦꯗꯅ ꯑꯗꯨꯒ ꯁꯤ ꯉꯥꯛꯇ ꯇꯣꯠꯂꯒ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯍꯥꯎꯏꯀꯣ ꯀꯪꯂꯥꯌꯦꯟꯒꯤ ꯉꯥꯛꯇꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯃꯈꯟꯅꯤꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯕꯦꯁꯣꯟ ꯈꯤꯇꯪꯈꯛ ꯍꯥꯞꯆꯒꯦ ꯏꯆꯥꯅꯨꯄꯥꯗ ꯕꯦꯁꯣꯟꯁꯦ ꯂꯩꯍꯜꯂꯨꯕꯅꯦ ꯀꯦꯖꯤꯗ ꯀꯦꯖꯤ ꯃꯈꯥꯏꯁꯤꯗ ꯂꯨꯄꯥ 90 ꯄꯤꯔꯝꯃꯦ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯂꯩꯖꯔꯛꯄꯅꯦ ꯑꯗꯣ ꯅꯍꯥꯟꯈꯩ ꯀꯩꯅꯣ ꯉꯥꯛꯇ ꯇꯧꯕꯁꯦ ꯀꯪꯂꯥꯌꯦꯟ ꯉꯥꯛꯇ ꯇꯧꯕꯁꯦ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯑꯩꯈꯣই ꯏꯃꯨꯡꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯌꯥꯝ ꯀꯟꯅ ꯍꯥꯞꯄ ꯅꯠꯇꯕꯤ ꯕꯦꯁꯣꯟ ꯄꯥꯛꯅꯝ ꯃꯥꯟꯈꯤꯅꯤ ꯃꯌꯥꯝ ꯍꯥꯞꯆꯜꯂꯁꯨꯀꯣ ꯇꯣꯠꯄꯁꯦ ꯑꯇꯩ ꯀꯩꯝ ꯇꯣꯠꯇ꯭ꯔꯤꯉꯩꯗ ꯁꯤꯗꯩꯁꯤꯗꯅꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯪꯂꯥꯌꯦꯟ ꯑꯆꯥꯝꯕꯁꯤꯗ ꯍꯥꯟꯅ ꯇꯣꯠꯃꯤꯟꯅꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯃꯍꯥꯎꯁꯦ ꯆꯪꯍꯧꯗꯣꯏꯅꯦꯕ ꯀꯪꯅ ꯁꯨꯝꯗꯣꯛꯏꯀꯣ ꯑꯁ ꯍꯥꯟꯅ ꯇꯤꯡꯕꯗꯒꯗꯤ ꯃꯆꯨꯝꯗꯣ ꯎꯕꯗ ꯆꯥꯅꯤꯡꯗꯕꯅꯦ ꯑꯍꯥꯟꯕ ꯇꯤꯡꯉꯝꯗꯥꯏꯒꯤ 4-5ꯔꯛ ꯆꯥꯝꯃ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯇꯤꯡꯉ ꯊꯅꯝꯃꯦ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ 7-4ꯂꯛ ꯑꯃꯨꯛ ꯆꯥꯝꯃꯤꯅꯦ ꯏꯔꯨ ꯇꯥꯗ꯭ꯔꯤꯕꯣ ꯃꯅꯝꯒꯗꯤ ꯅꯨꯡꯁꯤꯔꯦ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯅꯣꯏꯕꯗꯨꯗ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯉꯥꯔꯤ ꯀꯩꯀꯥ ꯅꯣꯏꯕꯗꯨꯗ ꯑꯗꯣ ꯉꯥꯔꯤ ꯊꯤꯟꯗꯅꯕ ꯃꯑꯣꯡ ꯇꯥꯅ ꯄꯥꯏꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯩꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯄꯨꯂꯞ ꯑꯗꯨꯝ ꯇꯣꯠꯄꯤꯕ ꯌꯥꯔꯦ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯆꯥꯕ ꯊꯛꯄ ꯁꯦꯝꯕ ꯁꯥꯕ ꯏꯃꯨꯡꯒꯤ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯌꯥꯝꯅ ꯃꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦ ꯏꯃꯥꯟꯅꯕꯤꯅꯒ ꯑꯁ ꯅꯪꯗꯤ ꯌꯥꯝ ꯇꯟꯗꯦ ꯁꯤꯒꯨꯝꯕꯁꯦꯅ ꯍꯦꯛꯇ ꯏꯟꯖꯥꯡ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯒꯦꯔꯥ ꯆꯒꯦꯝ ꯄꯣꯝꯕ ꯑꯣꯏꯒꯦꯔꯥ ꯈꯨꯠ ꯆꯪꯕ ꯃꯇꯝ ꯆꯪꯕ ꯊꯕꯛꯁꯦ ꯍꯥꯎꯗꯤ ꯍꯦꯛꯇ ꯍꯥꯎꯏꯀꯣ ꯃꯥꯅ ꯑꯗꯣ ꯃꯤ ꯈꯔꯝꯗꯤ ꯁꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯁ ꯇꯜꯂꯤꯗ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦꯕꯣ ꯑꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦ ꯅꯪꯗꯤ ꯌꯥꯝ ꯇꯟꯗꯦ ꯌꯥꯝ ꯇꯣꯏꯅꯒ ꯇꯧꯋꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯇꯝꯖꯔꯛꯏꯕꯁꯤꯡꯗ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯦ ꯍꯥꯏꯗꯤ ꯍꯪꯐꯝꯒ ꯂꯩꯖꯗꯕꯁꯦ ꯌꯥꯝ ꯋꯥꯕꯅꯦꯕ ꯀꯅꯥꯗ ꯍꯪꯅꯤ ꯈꯣꯠꯅꯤ ꯇꯥꯛꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯆꯦ ꯃꯅꯦ ꯃꯅꯝꯃ ꯂꯩꯇꯕ ꯏꯃꯨꯡ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯒꯤ ꯂꯩ ꯇꯥꯔꯒꯁꯨ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯀꯌꯥ ꯍꯩꯇꯕ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯩꯅ ꯌꯥꯝ ꯍꯩꯌꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯑꯈꯪꯕ ꯈꯔ ꯑꯩꯅ
ꯇꯧꯖꯔꯤꯕ ꯈꯔꯁꯦ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯥꯟꯕꯤꯔꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯔꯗꯕꯅꯦ ꯑꯗꯨꯝ ꯑꯗꯨꯕꯨ ꯈꯤꯇꯪ ꯈꯪꯅꯦ ꯑꯩꯒꯤꯁꯦ ꯔꯥꯏꯁ ꯀꯨꯀꯔꯗ ꯉꯁꯤ ꯆꯟꯗꯣꯔꯤꯕ꯭ꯔꯥ ꯆꯜꯂꯣꯏꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯈꯠꯈ꯭ꯔꯦ ꯄꯠꯊꯒꯀꯥꯟꯗꯕꯨꯗꯤ ꯈꯤꯇꯪ ꯉꯥꯏꯒꯤꯅꯤ ꯃꯔꯣꯏꯁꯦ ꯄꯠꯁꯟꯈ꯭ꯔꯒ ꯁꯣꯟꯁꯦ ꯌꯥꯝꯅ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯈꯛꯅꯤ ꯍꯥꯞꯆꯜꯂꯤꯁꯦ ꯑꯁ ꯃꯅꯥꯁꯤꯅ ꯃꯔꯣ ꯑꯃ ꯅꯨꯡꯉꯥꯏꯇꯦꯕ ꯇꯥꯁꯜꯂꯛꯑꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯦꯗ ꯈꯨꯠꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯏꯁꯟꯅꯤꯡꯗꯗꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯃꯅꯥꯗ ꯑꯃꯨꯛ ꯇꯥꯁꯟ ꯇꯧꯔꯦ ꯁꯤ ꯈꯤꯇꯪ ꯈꯛꯅꯤꯀꯣ ꯋꯥꯎꯔꯤ ꯆꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯦ ꯍꯣꯔꯦꯟ ꯑꯩꯒꯤꯁꯦ ꯀꯟꯅ ꯇꯣꯠꯂꯤꯅ ꯅꯩꯔꯤꯅꯤꯀꯣ ꯑꯩꯒꯤ ꯈꯨꯅꯩꯁꯦ ꯑꯝꯇ ꯌꯦꯡꯉꯨꯇꯣ ꯁꯤꯡꯂꯤꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯍꯤ ꯑꯝꯇ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯑꯉꯥꯡ ꯁꯨꯝ ꯑꯩꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕꯁꯤꯡꯅ ꯃꯣꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯤꯁꯦ ꯁꯨꯝꯗꯕ ꯀꯪꯂꯥꯌꯦꯟꯁꯦ ꯀꯣꯝꯄꯥꯛꯇꯒꯤ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯦꯗꯅ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯊꯣꯛ ꯍꯥꯞꯆꯟꯕ ꯑꯗꯨꯒꯅꯦ ꯃꯍꯤ ꯑꯣꯔꯣ ꯇꯥꯏꯑꯦ ꯃꯥ ꯁꯣꯏꯔꯦꯅ ꯑꯩꯅ ꯇꯥꯛꯄꯤꯌꯦꯕꯀꯣ ꯃꯥꯅ ꯏꯉꯪꯉꯛꯑꯦ ꯃꯣꯏ ꯏꯃꯨꯡꯗꯣ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯃꯃꯥ ꯍꯣꯏꯁꯨ ꯂꯩꯔꯤꯅꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯌꯦ ꯈꯪꯗꯦ ꯍꯥꯏꯌꯦ ꯁꯨꯝꯃꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯀꯪꯂꯥꯌꯦꯟꯒꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯊꯥꯛꯄ ꯋꯥꯈꯜꯁꯦ ꯁꯨꯃꯥꯏꯅ ꯈꯜꯂꯛꯄ ꯁꯨꯝ ꯈꯪꯗꯕ ꯍꯩꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯖꯥꯠꯅꯤꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯒꯤ ꯈꯪꯖꯕ ꯈꯤꯇꯪꯈꯛꯁꯦ ꯅꯣꯂꯦꯖꯁꯦ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯅ ꯐꯔꯅꯤꯅ ꯑꯗꯣ ꯃꯣꯏ ꯅꯍꯥꯟꯈꯩ ꯑꯗꯨꯃꯥꯏꯅ ꯆꯥꯏꯌꯦ ꯑꯩꯅ ꯅꯨꯃꯤꯠꯇꯨ ꯁꯨꯝꯍꯜꯂꯤ ꯅꯝꯗꯅ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯌꯦꯀꯣ ꯌꯥꯗꯦꯕ ꯃꯣꯏꯁꯦ ꯁꯨꯝꯃꯣꯏ ꯑꯩꯅ ꯌꯦꯡꯉꯨ ꯃꯍꯥꯎ ꯑꯝꯇꯪ ꯌꯦꯡꯉꯨ ꯅꯣꯏ ꯅꯍꯥꯟꯈꯩ ꯆꯥꯔꯛꯄꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯦꯠꯅꯕꯗꯣ ꯑꯝꯇꯪ ꯌꯦꯡꯉꯣꯅ ꯅꯨꯃꯤꯠꯇꯣ ꯁꯨꯝꯍꯜꯂꯦ ꯑꯗꯨꯒ ꯍꯥꯎꯋꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯀꯛꯊꯠꯇꯕꯤꯗ ꯃꯣꯏꯅ ꯆꯥꯔꯝꯃꯤꯁꯦ ꯎ ꯃꯀꯛꯇꯣ ꯌꯥꯎꯔꯒ ꯅꯣꯛꯅꯤꯡꯖꯥꯅꯤ ꯎꯅꯤ ꯀꯥꯏꯅ ꯑꯆꯧꯕꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯆꯥꯁꯨꯒꯨꯝꯕꯒ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯎꯠꯂꯤꯗꯣ ꯑꯗꯨꯅ ꯄꯤꯛꯈ꯭ꯔꯦ ꯑꯗꯣ ꯀꯩꯗꯧꯋꯤꯒꯦ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨꯅ ꯍꯥꯏꯔꯛꯑꯦꯕ ꯋꯥꯔꯤꯁꯦ ꯑꯗꯣ ꯕꯦꯁꯣꯟ ꯌꯥꯎꯋꯦ ꯈꯪꯗ꯭ꯔꯦꯀꯣ ꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯅꯣꯏꯕꯗꯁꯨ ꯏꯁꯤꯡ ꯑꯝꯇ ꯊꯣꯛꯂꯛꯇ꯭ꯔꯤꯗꯣ ꯑꯗꯨꯅ ꯂꯥꯅꯨꯡꯗꯣ ꯂꯩꯇꯕꯅꯤꯅ ꯁꯤꯅ ꯐꯔꯦꯀꯣ ꯈ꯭ꯋꯥꯏ ꯐꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯃꯤꯔꯣꯝꯗꯒ ꯂꯥꯒꯗꯣ ꯂꯪꯊꯣꯛꯄ ꯎꯕꯗꯅ ꯄꯥꯝꯃꯨꯖꯥꯠꯅꯤ ꯃꯌꯥꯝꯒ ꯍꯧꯔ ꯂꯩꯕ ꯎꯕꯗ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝꯗꯒ ꯑꯃꯨꯛ ꯆꯠꯄꯗꯅꯦ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯅꯦꯕ ꯂꯥꯗꯣ ꯄꯥꯛꯅꯝ ꯆꯥꯅꯕ ꯈꯔꯒ ꯄꯨꯔ ꯂꯥꯛꯇꯣꯏꯅꯦ ꯁꯤ ꯍꯥꯟꯅ ꯂꯥꯡꯉꯝꯗꯕꯅꯤ ꯀꯨꯏꯔꯛꯄꯒꯤ ꯂꯥꯡꯁꯤꯜꯂꯛꯑꯦ ꯀꯨꯏꯅ ꯊꯝꯃꯛꯄꯒꯤ ꯁꯤ ꯆꯟꯒꯗ꯭ꯔꯥ ꯆꯜꯂꯣꯏꯗ꯭ꯔꯥ ꯆꯟꯗ꯭ꯔꯒꯗꯤ ꯑꯅꯤ ꯊꯣꯛꯅ ꯊꯥꯍꯧꯔꯁꯦ ꯁꯝꯅꯔꯒ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯤ ꯁꯥꯡꯕ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯌꯥꯏꯉꯪꯂꯥꯁꯤꯁꯨ ꯀꯣꯠꯇꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑ ꯍꯥꯟꯅꯁꯨ ꯊꯝꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯕꯅꯦ ꯂꯩꯇꯕꯅꯤꯅꯅꯦ ꯁꯤꯅ ꯑꯗꯨꯝ ꯄꯥꯛꯅ ꯁꯥꯟꯅꯕ ꯍꯥꯏꯗꯤ ꯃꯅꯝꯗꯨꯗꯤ ꯑꯗꯨꯝ ꯆꯦꯟꯗꯣꯔꯤꯗꯅ ꯃꯅꯝꯗꯤ ꯅꯨꯡꯁꯤꯗꯣꯔꯤꯕ ꯑꯗꯨꯗꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜ ꯆꯥꯎꯕꯒꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯧꯕ ꯊꯥꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯌꯥꯏꯉꯪꯂꯥ ꯐꯣꯠꯇꯣꯔꯦ ꯉꯁꯤ ꯃꯅꯝꯗꯨꯗꯪ ꯐꯪꯉꯒ ꯂꯣꯏꯔꯦ ꯍꯥꯞꯄꯒꯦꯀꯣ ꯑꯗꯒꯤ ꯊꯨꯝ ꯆꯥꯡ ꯄꯨ ꯉꯝꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯀꯣ ꯅꯥꯀꯟꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯏꯁꯥꯅ ꯈꯤꯇꯪ ꯃꯆꯦꯠ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯤꯇꯪ ꯃꯀꯨꯞ ꯃꯆꯥ ꯑꯃ ꯑꯗꯒꯤ ꯃꯔꯣꯏ ꯃꯆꯥ ꯑꯃ ꯇꯧꯔꯒꯅꯦ ꯈꯤꯇꯪ ꯇꯧꯔꯒ ꯑꯗꯩ ꯃꯔꯣꯏ ꯅꯠꯇ꯭ꯔꯁꯨ ꯁ꯭ꯋꯥꯏꯗ ꯈꯤꯇꯪꯈꯛꯅꯦ ꯑꯗꯨꯝ ꯌꯥꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯤꯇꯪ ꯌꯦꯡꯕꯗ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯑꯗꯩꯗꯤ ꯋꯥꯠꯄ ꯆꯥꯡꯗꯣ ꯍꯥꯞꯆꯤꯟꯕꯤꯌꯨ ꯀꯣꯟꯅ ꯇꯣꯠꯁꯟꯕꯗꯨꯗꯤ ꯍꯥꯎꯇꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯒꯤ ꯇꯧꯔꯤꯉꯩꯗꯨꯗ ꯍꯥꯎꯅꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗ ꯈꯤꯇꯪ ꯁꯤꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯟꯁꯥꯡ ꯊꯣꯡꯕꯗꯗꯤ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏꯗꯣ ꯁꯤꯗꯤ ꯄꯥꯛꯅꯝ ꯉꯥꯅꯝ ꯍꯥꯏꯁꯤꯗꯤ ꯀꯣꯟꯅ ꯇꯣꯠꯁꯟꯕꯗ ꯍꯥꯎꯇꯕꯅꯦꯕ ꯍꯦꯛꯇ ꯃꯔꯣꯏ ꯏꯁꯤꯡ ꯃꯆꯨꯝ ꯐꯖꯅ ꯈꯛꯍꯟꯕꯤꯕ ꯀꯪꯂꯥꯌꯦꯟꯗꯨ ꯃꯆꯨꯝ ꯐꯖꯅ ꯁꯨꯝꯗꯣꯛꯄꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯁꯦ ꯄꯥꯔꯞꯅ ꯇꯧꯁꯦ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯊꯨꯅꯁꯨ ꯃꯨꯟꯅꯕ ꯉꯁꯥꯏ ꯊꯥꯒꯠꯈ꯭ꯔꯗꯤ ꯔꯥꯏꯁ ꯀꯨꯀꯔꯗ ꯉꯥꯟꯕꯗꯣ ꯑꯗꯨꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯤꯅ
manam yaudune dum nathoro hapsalase chaning man bagi samna chaba yaba thirakpada dum sumai dum tawjare laga am kaithen chatan sigidam ta satoi do ado matam ju hena mangani dana ko adana nungdang du bi la su yonde ngala adum maroi de lesalak pai wane ba he tawrage hayeng kaina wakhan lak ko sat launa dus leye ko to sing hek sujan baga dum hapiro ai je kitang di yaman jam thokre pa thokre ko su kai di ko sumanya mai fol je san ma je mai hapiro sep ti kitang horen atai se khuijal laga tawramani kai sum kai de chadu chap mane ko kitang yam da banu min oitadi yam chap chana ling da dum lei bane ba ado ga ta na happy ba cheng he hapaga si lore ko sida dum yenga se ko me am Nên là mình sẽ làm rồi ngồi mình sẽ đợi tu phải sẽ ra mẹ am đó bây giờ kita hấp lên phajal laga magi shape se kai da bagi machak to oye ba do hape kai na yang kan khang ga na ti kai su sida do a khoina ngakang yai thopi ba hai ba do tamani yai thopi raga hena hauba hen doine ngakang yai raga sa ba ya ni ko sibaina nung su arumba na lum kai na tawre ko dan jalle ko ngakang athamaga on bi ga sumain tham biyo hojikse kanang on dana ha thamure ko hojiki nesukte tawra atui ma ong da manin ga dum man dum khangni ko ong ka ga da lai na se hoji sina mo hen phajara dra ngasai gi timing du dagi aduna sumaina he na hawdoi ko chidi ngasai gi tilau ngori u da adu da mundi mullabani adum chaba yarabani adu si yong to tilau da bar patharaga koi phajana yamna soft oi thabai do si timing jing hen haw bani ko mayam yai biyo kesum ju ka da bani do la yam lai ta ko gi la haw da ko gi sina phare yam phajare se sa bagi koi hujiki ka khai do rage ka asu dum ya budi ya bai mo ong do lai doini kana ana tong ta do yam samale do manin mayam je phajaba sida sumaina uling da nai jo sari ngai sida indam da go oire kalen oregadi kena tawra roi ko na maningi mai sakhang ga jong chumai sa do ni sile sile kui de bani do mai do low frame le thabiyo yam kan le khatla su ka san bani ko han bagi tawa flame be na san be de makta kitang kan tak na le khat pi ni sare hara matung da na mo kha le thabiro ba duga low frame do da tawbiyo sumaina nungai na dum line na chaba ya ba Kanglayen na to tawbu su tanja chara ga de dum hapjarake slai ko duga saugri angang bu ni ko kumbi ka le nai da bu hawbam imung thabiu ko adugi saugri yam phaye kodi thabam lai dablina saksai ko sumai lai re ngasigi parage sumaina saugri thongba ama teng lejare ai kisu duga kayo maga Kanglayen paknam maga